ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯅꯤ ꯄꯨꯔꯦꯜ ꯀꯧꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯏꯪ ꯇꯞꯄꯗ ꯅꯠꯇꯅ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯈꯟꯕꯗ ꯅꯍꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯅꯨꯡꯅ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯤꯡꯈꯣꯜ ꯇꯧꯔꯤꯕꯅꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜ ꯆꯠꯀꯗꯣꯏꯅꯤ꯫ ꯄꯨꯔꯦꯜ ꯄꯥꯏꯔꯝꯕ ꯌꯣꯝꯄꯥꯛ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯗꯨꯅ "ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯁꯤꯒꯤ ꯐꯩꯗꯣꯝ ꯑꯁꯤꯃ ꯂꯣꯏꯔꯗꯤ ꯏꯅꯦ ꯃꯨꯕꯤꯗꯒꯤ ꯍꯋꯥꯏ ꯃꯨꯕꯤ ꯆꯥꯔꯗꯣ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯊꯥꯅꯕ." "ꯏꯁ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯊꯕꯛ ꯐꯈ꯭ꯔꯦꯗ꯫ ꯅꯣꯡꯒ ꯑꯃꯨꯛ ꯇꯥꯔꯛꯄ ꯇꯥꯔꯦ." "ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯗꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ." "ꯍꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯛꯁꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ." ꯏꯅꯨꯡ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯔꯦꯜ ꯃꯨꯕꯤ ꯍꯣꯏꯗ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ "ꯏꯅꯦ, ꯏꯅꯦ, ꯑꯣ ꯏꯅꯦ." ꯃꯨꯕꯤ ꯏꯃꯨꯡꯂꯣꯝꯗꯒꯤ "ꯇꯥꯔꯦ ꯇꯥꯔꯦ." "ꯍꯩꯃꯥ, ꯄꯨꯔꯦꯜ, ꯅꯪ ꯂꯥꯛꯂꯤꯗꯅ." "ꯍꯣꯏꯅꯦ, ꯑꯩꯅ ꯉꯔꯥꯡ ꯍꯋꯥꯏ ꯃꯔꯨ ꯈꯤꯇ ꯂꯧꯒꯦꯅ ꯍꯥꯏꯕꯗꯨꯕꯨ." "ꯍꯩꯃꯥ, ꯏꯅꯦꯅ ꯉꯔꯥꯡ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯊꯝꯈꯤꯕꯅꯤꯅꯦ꯫ ꯉꯥꯏꯈꯣꯀꯣ, ꯑꯩꯅꯦ ꯑꯝꯇ ꯂꯧꯊꯣꯛꯎꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯕꯤ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯨꯠꯇ ꯆꯦ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯄꯨꯔꯦꯜ, ꯁꯦ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯅꯠꯇꯦꯀꯣ, ꯏꯆꯥꯅ ꯍꯥꯏꯕꯗꯨꯗ ꯄꯤꯔꯕꯅꯤ꯫ ꯅꯃꯥꯗ ꯊꯥꯍꯜꯂꯨꯀꯣ, ꯅꯪꯗꯤ ꯊꯥꯕ ꯍꯩꯔꯣꯏ." ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯌꯥꯔꯅꯤꯗ ꯏꯅꯦ, ꯁꯤꯅ ꯁꯨꯝ ꯀꯣꯟꯅꯔꯅꯤ꯫ ꯑꯗꯨꯗꯤ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯆꯠꯂꯨꯀꯣ." ꯄꯨꯔꯦꯜ ꯍꯋꯥꯏ ꯃꯨꯕꯤ ꯑꯗꯨꯕꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ "ꯏꯇꯥꯎ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ?" "ꯏꯇꯥꯎ, ꯏꯅꯦ ꯃꯨꯕꯤ ꯍꯣꯏꯗꯒꯤ ꯍꯋꯥꯏ ꯃꯔꯨ ꯂꯧꯔꯨꯕꯅꯤ." "ꯀꯩꯅꯣ, ꯅꯪꯕꯨ ꯍꯋꯥꯏ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯔꯣ? ꯅꯠꯇꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯜꯒꯗꯣ ꯈꯔ ꯊꯣꯛꯇꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" ꯄꯨꯔꯦꯜ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ "ꯈꯪꯗꯦꯗ ꯏꯇꯥꯎ, ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄꯅꯤꯅ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯍꯦꯛꯇ ꯌꯥꯗꯦ." "ꯍꯣꯏꯗ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ ꯃꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯔꯤꯕ ꯊꯥꯡꯒꯤ ꯀꯥꯡꯂꯣꯟꯋꯣ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟꯋꯣ ꯇꯝꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯇꯥꯎꯁꯨ ꯈꯔ ꯇꯝꯁꯤꯜꯂꯨꯗꯅ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯀꯥꯟꯅꯔꯛꯀꯅꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯒ ꯌꯦꯡꯒꯦ." "ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯣ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣ." ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯑꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯦꯜ ꯃꯥꯁꯨ ꯅꯨꯄꯥꯅꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯥꯁꯨ ꯇꯝꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯑꯁꯤꯗ ꯀꯔꯝꯅ ꯃꯍꯩ ꯇꯝꯕ ꯆꯠꯀꯅꯤ? ꯑꯁꯤꯁꯨ ꯃꯥ ꯈꯟꯗꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯄꯨꯔꯦꯜ ꯃꯃꯥꯗ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ "ꯃꯥ, ꯑꯩꯗꯣ ꯈꯨꯔꯥꯃꯩꯆꯧꯒꯤꯗ ꯊꯥꯡ ꯇꯝꯕ ꯆꯠꯀꯦ." ꯏꯅꯨꯡ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨ ꯃꯌꯥ ꯑꯗꯨꯗ ꯁꯥꯏꯗꯨꯅ "ꯏꯕꯨꯡꯉꯣ, ꯊꯥꯡ ꯇꯝꯕ ꯍꯥꯏꯗꯨ ꯁꯦꯜꯅꯤ. ꯏꯃꯥ ꯁꯦꯜ ꯂꯩꯇꯦꯀꯣ." "ꯏꯃꯥ, ꯁꯤꯃꯇꯪꯗꯤ ꯆꯠꯀꯦꯕ ꯑꯩꯁꯨ. ꯅꯣꯡꯃꯇ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒ ꯄꯨꯟꯗꯅ ꯉꯧꯁꯤꯟꯅꯕꯁꯨ ꯅꯠꯇꯦ." "ꯏꯁ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯗ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯄꯨꯜꯍꯟꯗ꯭ꯔꯒꯦ ꯍꯥ? ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ. ꯆꯠꯄ ꯌꯥꯔꯣꯏꯀꯣ." ꯄꯨꯔꯦꯜ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯃꯥ ꯏꯅꯨꯡꯅ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠꯅ ꯃꯝꯂ ꯊꯦꯡꯂꯕ ꯀꯥꯟꯗ ꯈꯛ ꯃꯌꯨꯝ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯈꯨꯗꯤꯡ ꯄꯨꯔꯦꯜꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯃꯇ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯁꯤ ꯆꯥꯒꯤ, ꯑꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯥꯅ ꯍꯦꯟꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯁꯤ ꯐꯥꯎꯕ ꯈꯪꯕꯤꯗꯦ ꯍꯥꯏꯗꯨꯅ ꯃꯥ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕ ꯄꯨꯔꯦꯜꯅ ꯌꯣꯝꯄꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯗꯨꯅ "ꯏꯇꯥꯎ, ꯊꯥꯡ ꯇꯝꯕꯒꯤ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯍꯥꯏꯈ꯭ꯔꯕꯣ? ꯏꯇꯥꯎ ꯊꯥꯅꯤꯜ ꯍꯣꯏꯗꯤ ꯉꯔꯥꯡꯅꯕꯨ ꯆꯠꯈ꯭ꯔꯦ. ꯑꯩꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯔꯒꯦꯅ ꯉꯥꯏꯔꯤꯅꯤ." ꯄꯨꯔꯦꯜꯅ "ꯏꯇꯥꯎ, ꯏꯃꯥꯗꯗꯤ ꯍꯥꯏꯕꯅꯤ. ꯑꯗꯣ ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤ." "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ. ꯏꯇꯥꯎ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ.
𝗪𝗵𝗂 ꯃꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯅꯧꯋꯥ ꯑꯉꯥꯡꯒꯨꯝꯅ ꯂꯣꯏꯅ ꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯛꯇꯗ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒ ꯆꯠꯅꯕ ꯍꯦꯛ ꯍꯦꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯍꯦꯛꯇ ꯌꯥꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯈꯔ ꯈꯪꯍꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯍꯌꯦꯡ ꯂꯩꯈꯥ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯀꯪꯂꯣꯏ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯃꯨꯛ ꯐꯥꯎꯕ ꯈꯪꯕꯤꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯨꯔꯕꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯍꯦꯛꯇꯃꯛ ꯎꯍꯜꯂꯛꯏ ꯑꯗꯨꯅ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯂꯣꯟꯅ ꯀꯞꯈꯤꯕ ꯀꯌꯥꯅꯤ ꯏꯇꯥꯎ ꯈꯪꯗꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯃꯥꯏꯅꯕꯨ ꯍꯥꯏꯗꯣꯏꯅꯣ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯐꯔꯦꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯌꯥꯔꯛꯄꯁꯨ ꯌꯥꯏꯗ ꯑꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯏꯇꯥꯎ ꯑꯗꯨꯝ ꯆꯠꯂꯨꯗ ꯑꯩꯗꯤ ꯇꯝꯕ ꯉꯝꯗꯦꯗ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯄꯨꯔꯦꯜ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯉꯥꯡꯂꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦꯗꯤ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯊꯥꯡ ꯇꯝꯕ ꯆꯠꯀꯦꯌꯦ ꯉꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯁꯔꯩꯗꯅꯦ ꯄꯨ ꯊꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯃꯥ ꯑꯩ ꯅꯣꯡꯃꯇ ꯏꯃꯥꯗꯒꯤ ꯑꯍꯦꯟꯕ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯅꯤꯗꯕꯅꯤ ꯑꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯣ ꯏꯃꯥ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯇꯝꯗꯧꯔꯤꯒꯦ ꯍꯥ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯠꯂꯨ ꯆꯥꯛꯇꯣ ꯊꯣꯡꯂꯨꯁꯣ ꯑꯩꯅꯦ ꯀꯩꯊꯦꯜ ꯍꯜꯂꯛꯄꯒꯤ ꯌꯥꯝꯅ ꯋꯥꯕꯖꯥꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯄꯨꯔꯦꯜ ꯃꯃꯥꯒꯤ ꯃꯐꯝꯗ ꯐꯅ ꯃꯥꯅ ꯍꯥꯏꯔꯨꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯃꯊꯃꯣꯏꯗꯨ ꯈꯖꯤꯛ ꯄꯦꯟꯖꯔꯝꯗꯦ ꯏꯟꯈꯠꯂꯛꯄꯒ ꯑꯣꯏꯕꯅ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯔꯤꯒꯤ ꯀꯞꯀꯅꯤ ꯈꯟ ꯑꯃꯨꯛ ꯄꯦꯟꯊꯣꯛꯆꯔꯝꯃꯤ ꯀꯩꯊꯦꯜꯗꯅꯤ ꯔꯥꯅꯤꯅ ꯏꯆꯦꯅ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯤ ꯅꯆꯥꯅꯨꯄꯥꯅ ꯊꯣꯡꯕ꯭ꯔꯣ ꯏꯅꯨꯡꯅ ꯍꯣꯏ ꯏꯆꯥꯅꯨꯄꯥꯅ ꯊꯣꯡꯉꯤ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯣꯡꯃꯇ ꯍꯦꯛ ꯈꯪꯕꯤꯕ ꯏꯆꯥ ꯅꯠꯇꯦ ꯏꯆꯦ ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤꯗ ꯈꯔ ꯂꯩꯔ ꯀꯃꯥꯏꯅ ꯐꯖꯔꯛꯁꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯄꯨ ꯊꯥꯡ ꯇꯝꯅꯤꯌꯦ ꯑꯩꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ ꯑꯝꯇꯣꯏꯕ ꯑꯩꯅ ꯋꯥꯔꯤꯁꯦ ꯈꯤꯠꯇ ꯐꯥꯎꯕ ꯍꯦꯛ ꯈꯪꯗꯦ ꯏꯆꯦ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯃꯥꯏꯅ ꯇꯥꯖꯔꯛꯁꯅꯤꯗ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯈꯟꯗꯣꯛꯄ ꯇꯥꯔꯦꯗꯅ ꯄꯨꯔꯦꯜ ꯃꯃꯥꯅ ꯊꯥꯡ ꯇꯝꯕ ꯆꯠꯀꯦ ꯌꯥꯗ꯭ꯔꯕꯅ ꯃꯇꯥꯎ ꯇꯣꯝꯕꯗ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯇꯝꯂꯒꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯋꯥꯈꯜ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯗꯨꯅ ꯐꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯁꯨꯝꯅ ꯄꯨꯔꯦꯜ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤꯗ ꯀꯩꯗꯧꯔꯒꯦ ꯏꯄ꯭ꯋꯥꯕꯣ ꯏꯆꯦꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯏꯆꯦ ꯁꯦꯜ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯥꯅꯤ ꯀꯨꯁꯨꯝ ꯈꯖꯤꯡ ꯅꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯥꯜꯂꯤꯗ ꯏꯅꯥꯎꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯆꯦꯒ ꯊꯔꯣꯏ ꯈꯨꯜꯂꯨꯁꯤ ꯂꯥꯛꯑꯣ ꯌꯣꯟꯅꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯅꯤ ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯕꯥꯔꯇꯤꯟ ꯑꯝꯇ ꯄꯥꯏꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯑꯃꯗꯤ ꯄꯨꯔꯦꯜ ꯑꯗꯨ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ ꯄꯨꯔꯦꯜꯅ ꯏꯆꯦ ꯁꯤ ꯂꯧꯕꯨꯛꯁꯤ ꯊꯔꯣꯏ ꯌꯥꯝꯅ ꯇꯥꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯈꯨꯟꯈ꯭ꯔꯤ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯈꯨꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯊꯔꯣꯏ ꯈꯨꯟꯕ ꯍꯧꯔꯛꯂꯝꯃꯤ ꯀꯨꯁꯨꯝꯅ ꯄꯨꯔꯦꯜ ꯅꯪꯁꯨ ꯏꯅꯦꯒꯤ ꯃꯇꯦꯡꯗꯣ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯆꯦ ꯑꯗꯨꯝ ꯄꯥꯡꯂꯤꯅꯤ ꯑꯗꯨꯕꯨ ꯅꯣꯡꯇꯗꯤ ꯁꯤꯡꯊꯥꯅꯕꯤꯗꯦ ꯑꯍꯟꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯅꯪꯅ ꯈꯔ ꯍꯜꯂꯨꯀꯣ ꯄꯨꯔꯦꯜ ꯅꯃꯥꯡꯗ ꯊꯔꯣꯏ ꯑꯆꯧꯕ ꯑꯃ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯏꯆꯦ ꯀꯗꯥꯏꯅꯣ ꯇꯨ ꯁꯤꯗ ꯂꯩꯔꯤ ꯅꯨꯄꯥꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯃꯥꯏ ꯅꯃꯤꯠ ꯑꯣꯟꯊꯣꯛꯅ ꯊꯛꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯏꯆꯦ ꯎꯗꯕꯩꯅꯤꯀꯣ ꯍꯦꯛꯇ ꯉꯥꯡꯂꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯊꯔꯣꯏ ꯑꯗꯨꯕꯨ ꯈꯜꯂꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯊꯔꯣꯏ ꯑꯗꯨꯁꯨ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯀꯨꯁꯨꯝꯅ ꯇꯧꯗꯨꯅ ꯊꯔꯣꯏ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏꯁꯨ ꯌꯦꯟꯅꯔꯝꯃꯤ ꯄꯨꯔꯦꯜꯗꯤ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯑꯁꯦ ꯑꯍꯣꯡꯕ ꯑꯃꯇꯪ ꯁꯤꯟꯒꯦ ꯀꯨꯏꯔꯦ ꯑꯍꯟꯕ ꯐꯤꯖꯣꯜꯒ ꯁꯦꯠꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯨꯝꯃꯨ ꯌꯥꯝꯅ ꯁꯥꯎꯅ ꯄꯨꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯔꯦꯜ ꯅꯃꯥ ꯂꯩꯇꯕ꯭ꯔꯣ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ ꯄꯨꯔꯦꯜ ꯉꯛꯅ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯀꯨꯝꯃꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯅꯍꯥꯟꯅꯦ ꯅꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯈꯤꯕꯅꯤ ꯃꯆꯤꯟꯗꯗꯤ ꯀꯨꯏꯔꯣꯏ ꯀꯩꯊꯦꯜ ꯍꯜꯂꯛꯄꯒ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕ ꯑꯁꯤ ꯐꯥꯎꯕ ꯍꯣꯏꯅꯤ ꯃꯥꯏꯅ ꯍꯥꯏꯗꯦ ꯀꯩꯊꯦꯜ ꯐꯝꯕꯤꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟ ꯊꯤꯕꯗ ꯑꯀꯤꯕ ꯂꯩꯇꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯦꯅꯦ ꯄꯨꯔꯦꯜ ꯃꯃꯥꯗ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯁꯤ
ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯅꯦ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯂꯨꯄꯥ 3ꯗꯪꯅꯤ ꯄꯨꯔꯦꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯀꯨꯝꯃꯨꯒꯤ ꯃꯐꯝꯗ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯛꯏ ꯏꯅꯦ ꯁꯦꯜꯗꯨ ꯁꯤꯗ ꯂꯩꯔꯤ ꯀꯨꯝꯃꯨ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯨꯝꯃꯨ ꯑꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯜꯂꯤ ꯑꯍꯣꯏꯗ ꯀꯣꯟꯅ ꯑꯣꯏꯅ ꯂꯩꯔꯒꯦꯗ ꯃꯤꯒꯤ ꯁꯤꯡꯈꯤꯕ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄꯨꯔꯦꯜ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯏꯅꯨꯡꯁꯨ ꯍꯜꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯤꯟꯁꯥꯡꯅ ꯀꯔꯤ ꯊꯣꯡꯂꯤꯕ ꯃꯥ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯑꯣꯏꯅ ꯊꯣꯡꯂꯤ ꯑꯗꯨ ꯏꯃꯥꯅ ꯏꯅꯦ ꯀꯨꯝꯃꯨꯗꯒꯤ ꯁꯦꯜ ꯂꯧꯔꯨꯕ꯭ꯔꯣ ꯉꯁꯤ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ ꯇꯧꯕꯗꯤ ꯏꯃꯥꯁꯨꯅꯦ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯔꯤꯕꯅꯤ ꯅꯪꯅꯕꯨ ꯄꯤꯔꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯏꯆꯦ ꯀꯨꯁꯨꯝꯒ ꯊꯔꯣꯏ ꯈꯨꯜꯂꯨꯕꯗ ꯐꯪꯂꯛꯄ ꯁꯦꯜꯅꯤ ꯑꯩꯅ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯝꯇ ꯂꯩꯖꯒꯦ ꯇꯧꯔꯒ ꯏꯃꯥꯏꯍꯦꯛꯄꯦꯝꯃ ꯂꯩꯔꯤꯗꯣ ꯑꯗꯨꯝ ꯍꯦꯛ ꯂꯤꯠꯂꯨ ꯅꯪꯅ ꯀꯔꯥꯏꯗ ꯆꯠꯇꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯄꯥꯝꯃꯤꯅꯣ ꯀꯣꯟꯅ ꯂꯩꯁꯤ ꯑꯩꯉꯣꯟꯗꯅꯦ ꯐꯤꯔꯣꯜ ꯂꯩꯕꯒꯤ ꯋꯥꯒ ꯄꯜꯂꯛꯈꯤꯅꯨꯀꯣ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯑꯍꯟꯕ ꯐꯤꯖꯣꯜꯁꯨ ꯂꯣꯏꯅ ꯁꯦꯠꯂꯤ ꯑꯩꯅ ꯁꯤꯒꯤ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯑꯁꯦꯝꯃꯒ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕꯗ ꯏꯀꯥꯏꯖꯩ ꯏꯀꯥꯏꯔꯒꯅꯅꯦ ꯍꯦꯛ ꯇꯤꯟꯅꯔꯨꯅꯨ ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯆꯥꯛꯇꯣꯝ ꯊꯤꯔꯣ ꯆꯥꯔꯁꯤ ꯀꯥꯟꯅꯗꯕꯗ ꯑꯩꯕꯨ ꯃꯊꯥ ꯁꯥꯍꯟꯒꯅꯨꯀꯣ ꯄꯨꯔꯦꯜ ꯋꯥꯗꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨꯁꯨ ꯇꯞꯅ ꯐꯥꯖꯤꯟꯖꯩ ꯄꯦꯟꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯀꯥꯟꯅꯔꯣꯏ ꯈꯪꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯜ ꯃꯆꯦ ꯀꯨꯁꯨꯝꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯦꯕꯨ ꯀꯧꯔꯛꯏ ꯏꯆꯦ ꯍꯩꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯅꯣꯡꯃꯇ ꯃꯄꯥꯜ ꯊꯣꯛꯇꯕ ꯏꯅꯥꯎꯅ ꯉꯁꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯄꯨꯔꯦꯜ ꯃꯆꯤꯟꯒꯗꯨ ꯈꯖꯤꯛ ꯇꯨꯝꯊꯣꯛꯇꯨꯅ ꯊꯔꯣꯏ ꯈꯨꯜꯂꯨꯁꯤ ꯍꯧꯖꯤꯛꯄꯣ ꯉꯔꯥꯡꯗ ꯂꯣꯏꯅ ꯈꯨꯜꯂꯛꯑꯗꯨꯗꯤ ꯅꯣꯡ ꯇꯥꯕꯁꯨ ꯅꯠꯇꯦ ꯊꯔꯣꯏꯗꯤ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏꯌꯦ ꯑꯗꯨꯗꯤ ꯏꯆꯦ ꯁꯦꯜ ꯐꯪꯗꯧꯕ ꯊꯕꯛ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩ ꯁꯨꯒꯦꯕ ꯀꯨꯁꯨꯝ ꯅꯣꯛꯇꯨꯅ ꯑꯉꯥꯡ ꯅꯪꯅ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯉꯔꯥꯡꯒꯤ ꯁꯦꯜꯗꯨꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯏꯅꯦ ꯀꯨꯝꯃꯨꯗ ꯄꯤꯈ꯭ꯔꯦ ꯏꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯨꯏꯅ ꯉꯥꯡꯕꯗꯨꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯣꯏꯅ ꯄꯤꯈ꯭ರೆ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯁꯦ ꯑꯍꯟꯕ ꯑꯝꯇ ꯂꯩꯖꯒꯦ ꯇꯧꯔꯒ ꯀꯨꯁꯨꯝ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯗꯦ ꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯄꯨꯔꯦꯜꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯨꯔꯦꯜ ꯅꯪ ꯑꯩꯒ ꯇꯤꯟꯅꯕ ꯅꯆꯦ ꯊꯥꯖꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯂꯩꯕꯥꯛ ꯍꯨꯟꯒꯗꯕ ꯈꯔ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯄꯨꯔꯦꯜ ꯍꯔꯥꯎꯅ ꯉꯝꯅꯤꯌꯦ ꯏꯆꯦ ꯑꯩ ꯍꯨꯟꯒꯦ ꯍꯥꯏꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯣ ꯅꯆꯦ ꯊꯥꯖ ꯍꯣꯏꯗ ꯌꯨꯝꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯦ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯗ꯭ꯔꯣ ꯍꯣꯏ ꯌꯥꯅꯤꯌꯦ ꯑꯩꯅ ꯃꯤꯗꯣ ꯑꯩ ꯊꯤꯕꯤꯔꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯍꯥꯏꯔꯝꯗꯨꯅ ꯄꯨꯔꯦꯜ ꯄꯟꯊꯕ ꯇꯧꯗ ꯊꯥꯖ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯩꯁꯨ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯃꯛ ꯌꯧꯔꯤ ꯃꯆꯦ ꯀꯨꯁꯨꯝꯅ ꯊꯥꯔꯛꯄꯅꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯥꯅ ꯍꯣꯟꯒꯦ ꯍꯥꯏꯕꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯥꯖꯗꯤ ꯄꯨꯔꯦꯜꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯝꯃꯤ ꯑꯉꯥꯡꯅꯤ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯑꯗꯨꯃꯒ ꯂꯩꯕꯥꯛ ꯍꯣꯜꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯊꯥꯖ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯀꯣꯏꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯦ ꯍꯟꯗꯛ 10 ꯁꯨꯔꯤꯅꯤ ꯑꯣ ꯅꯪꯕꯨ ꯍꯥꯟꯅꯗꯩꯁꯨ ꯍꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯄ꯭ꯔꯣ ꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯕꯕꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯄꯨꯔꯦꯜ ꯈꯖꯤꯛꯇ ꯉꯛꯂꯞ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗ ꯂꯩꯕꯥꯛ ꯑꯗꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯅ ꯆꯦ ꯑꯩꯗꯤ ꯏꯆꯦ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤ ꯄꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯏꯃꯥꯒ ꯑꯩꯒꯗꯪ ꯂꯩꯌꯦ ꯁꯨꯝ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯅ ꯇꯧꯕꯅꯤ ꯐꯩꯗ ꯅꯪ ꯊꯕꯛ ꯁꯨꯔꯝꯃꯨꯀꯣ ꯏꯆꯦ ꯆꯥꯒ ꯂꯣꯟꯕꯤꯔꯒꯦ ꯄꯨꯔꯦꯜ ꯂꯩꯕꯥꯛ ꯑꯗꯨ ꯃꯊꯟꯇꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ ꯑꯗꯨꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯩ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯁꯨ ꯇꯠꯈꯤꯒꯗꯕꯒꯤ ꯃꯇꯧꯒꯨꯝ ꯆꯥꯎꯅꯁꯨ ꯍꯣꯜꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠ ꯃꯥꯅ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯅ ꯂꯩꯕꯥꯛ ꯍꯣꯟꯕꯒꯤ ꯁꯦꯜ ꯈꯔꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯨꯔꯦꯜ ꯃꯥꯅ ꯄꯥꯝꯖꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯩꯔꯅꯤ ꯈꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯜ ꯃꯥꯒꯤ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯑꯗꯨ ꯌꯦꯇꯨꯝ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯐꯣꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯤꯠꯁꯤꯜꯂꯝꯃꯤ
ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯒ ꯆꯥꯟꯅꯕ ꯑꯍꯣꯡꯕ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯀꯨꯁꯨꯝꯅꯁꯨ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯗꯨꯅ ꯄꯨꯔꯦꯜ ꯐꯨꯔꯤꯠ ꯑꯗꯨ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯣꯛꯂꯒ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯅꯨꯡꯅ "ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ? ꯑꯃꯨꯛ ꯅꯣꯛꯂꯒ ꯂꯥꯛꯂꯤꯕꯗꯨꯅ? ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯤ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏꯔꯒ ꯊꯝꯃꯤꯗ." "ꯑꯁ ꯏꯃꯥ, ꯑꯩꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯍꯣꯜꯂꯨꯕꯒꯤ ꯁꯦꯜ ꯈꯔ ꯐꯪꯂꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯟꯕꯁꯦ ꯑꯍꯟꯕ ꯑꯝꯇ ꯁꯤꯟꯗꯣꯛꯀꯦꯅ ꯂꯩꯔꯨꯕꯅꯤ꯫ ꯏꯆꯦ ꯀꯨꯁꯨꯝꯅꯁꯨ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯔꯛꯑꯦ." ꯏꯅꯨꯡ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ "ꯅꯪ ꯑꯃ ꯏꯕꯨꯡꯉꯣ, ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯅꯈꯨꯠꯇꯨꯗ ꯁꯦꯜ ꯑꯗꯨ ꯄꯥꯏꯔꯕꯗꯤ ꯇꯨꯡꯁꯤꯟꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ꯫ ꯑꯔꯩ ꯑꯔꯩꯕ ꯇꯦꯡꯗꯅ ꯆꯥꯊꯣꯛꯅꯕ ꯂꯩꯊꯣꯛꯅꯕ ꯍꯦꯛꯇ ꯍꯣꯠꯅꯅꯤ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯅꯪꯅꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ." "ꯃꯥ, ꯅꯆꯥ ꯑꯩꯁꯦ ꯅꯣꯡꯃꯗꯁꯨ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯑꯃꯗ ꯁꯦꯠꯄ ꯅꯠꯇꯦ꯫ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄꯅꯤ, ꯀꯔꯤꯒꯤꯗ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯂꯣꯏ? ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯅꯣꯡꯃꯗ ꯁꯦꯜ ꯅꯤꯗꯕꯅꯤ." "ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯋꯥ ꯑꯃꯇ ꯍꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥꯅꯇꯗꯧꯅ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯅꯪꯗꯤ ꯍꯣꯠꯅꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥ, ꯌꯥꯗꯕ꯭ꯔꯕ?" "ꯃꯥ, ꯑꯩꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯁꯦꯜ ꯑꯗꯣ ꯇꯥꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯜ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ, ꯑꯩꯅ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯪꯕꯁꯨ ꯅꯠꯇꯦ꯫ ꯅꯆꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" "ꯍꯣ ꯌꯥꯔꯦ, ꯇꯣꯛꯑꯣ, ꯆꯥꯛꯀꯗꯨ ꯊꯣꯡꯂꯨꯔꯣ꯫ ꯑꯩꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯏ꯫ ꯁꯨꯅꯤꯡꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦꯕ." ꯄꯨꯔꯦꯜ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯤꯠꯐꯝ ꯑꯗꯨ ꯊꯝꯗꯨꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯑꯣ, ꯑꯁꯤꯃꯈꯛ ꯂꯩꯔꯨꯕꯒꯤꯅꯤꯀꯣ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗ꯫ ꯀꯩꯒꯤꯅꯣ ꯃꯃꯥ ꯃꯄꯥꯅꯤꯗ ꯍꯥꯏꯔꯒ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯕꯣ?" ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯔꯩ ꯆꯧꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ "ꯏꯆꯦ, ꯕꯣꯔꯥꯗꯨ ꯈꯤꯇ ꯄꯤꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯀꯩꯊꯦꯜꯁꯨ ꯆꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯑꯁꯤꯗꯅꯦ ꯕꯣꯔꯥ ꯑꯁꯥꯕꯗꯣ ꯈꯤꯇ ꯑꯗꯨꯝ ꯆꯥꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯄꯤꯔꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ." ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯂꯥꯛꯇꯨꯅ "ꯏꯆꯦ, ꯕꯣꯔꯥꯗꯨ ꯈꯤꯇ ꯄꯤꯌꯨ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯕꯣꯔꯥ ꯆꯥꯒꯦꯗ ꯍꯥꯏ꯫ ꯌꯨꯝꯗ ꯍꯧꯕ ꯑꯗꯨꯗꯤꯅꯦ ꯍꯥꯎꯇꯦꯅ ꯆꯥꯕꯤꯌꯨ ꯌꯥꯗꯦ." "ꯇꯣꯝꯕꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ." ꯏꯅꯨꯡ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯆꯦ ꯇꯣꯝꯕꯤ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕ ꯑꯗꯨꯕꯨ ꯃꯁꯛ ꯃꯁꯥꯒ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ?" ꯇꯣꯝꯕꯤꯅ "ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯤꯌꯦ꯫ ꯈꯪꯗꯦꯗ, ꯅꯣꯡꯃꯇ ꯐꯖꯅ ꯎꯅꯕ ꯐꯥꯎ ꯍꯦꯛ ꯐꯪꯗꯦ ꯍꯥꯏꯗꯨꯅꯤ." ꯏꯅꯨꯡꯅ "ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯌꯥꯝ ꯐꯩꯗ꯫ ꯑꯩꯈꯣꯏꯒꯤꯅꯅꯦ ꯃꯤꯀꯦꯊꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯕ ꯅꯠꯇꯦ." "ꯀꯔꯤꯅꯣꯗ ꯏꯅꯨꯡ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯏꯟꯈꯠꯂꯛꯄꯗꯁꯨ ꯉꯥꯏꯔꯤ꯫ ꯌꯥꯝꯅ ꯅꯧꯔꯤꯀꯣ꯫ ꯈꯔ ꯆꯥꯎꯔꯒꯅꯦ ꯃꯔꯥꯏꯅ ꯀꯣꯅꯨꯡꯗ ꯂꯩꯖꯁꯅꯤ꯫ ꯏꯆꯦ ꯍꯥꯏꯅꯒꯦ ꯑꯗꯨꯒꯤꯗꯤ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯆꯍꯤ 20ꯗꯤ ꯁꯨꯔꯕꯅꯤ꯫ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇ ꯄꯥꯎ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯦꯗ." "ꯍꯩ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯃꯥꯟꯅꯕꯅ ꯊꯥꯡ ꯃꯨꯛꯅꯥ ꯇꯝꯅꯔꯤꯕ ꯑꯁꯤ ꯑꯗꯨꯝ ꯇꯝꯍꯜꯂꯨ꯫ ꯃꯤꯆꯤꯡ ꯅꯥꯁꯤꯡꯅꯕ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯅꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒꯗꯣ ꯈꯔ ꯊꯣꯛꯍꯜꯂꯨ." ꯃꯇꯥꯡ ꯑꯗꯨꯗ ꯆꯧꯕꯤꯁꯨ ꯕꯣꯔꯥꯗꯨꯕꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯄꯤꯔꯛꯂꯤꯕ ꯕꯣꯔꯥꯗꯨꯕꯨ ꯂꯧꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯔꯦꯜ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝꯅ "ꯇꯧ, ꯅꯪ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯧ ꯃꯍꯨꯠ ꯃꯨꯛꯅꯥ ꯇꯝꯕ ꯆꯠꯁꯤꯔꯣ? ꯑꯩꯒꯤ ꯑꯇꯣꯃꯥꯜꯗꯣ ꯐꯖꯅ ꯇꯥꯛꯑꯦ ꯍꯥꯏꯌꯦ ꯃꯨꯛꯅꯥ." "ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯈꯜꯂꯤꯕꯅꯤ." "ꯑꯁ, ꯅꯪ ꯑꯃ ꯏꯇꯥꯎ, ꯅꯣꯏ ꯃꯥ ꯑꯗꯨꯝ ꯀꯤꯔꯒ ꯂꯩꯔꯗꯅ ꯈꯔꯁꯨ ꯇꯥꯗ ꯍꯥꯏꯗꯨꯅꯤꯗ꯫ ꯅꯪꯗꯤ ꯅꯣꯡꯇ ꯑꯩꯈꯣꯏꯗꯧꯅ ꯁꯦꯜ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯀꯤꯔꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ?" "ꯏꯇꯥꯎ, ꯁꯦꯜ ꯄꯤꯌꯨ ꯌꯥꯔꯣꯏꯗ? ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯇ ꯅꯣꯡꯇ ꯌꯥꯕꯤꯗꯦ꯫ ꯑꯩꯅ ꯐꯖꯅ ꯊꯕꯛ ꯇꯧꯔꯕꯁꯨ ꯅꯣꯡꯃꯗ ꯃꯅꯥ ꯊꯥꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯉꯥꯡꯉꯤ꯫ ꯈꯪꯗꯦꯗ, ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗꯦ." ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯄꯨꯔꯦꯜ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯃꯥꯗ ꯃꯨꯛꯅꯥ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯌꯥꯔꯛꯂꯝꯗꯦ꯫ ꯄꯨꯔꯦꯜꯗꯨ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ "ꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯇꯕ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯁꯦꯜ ꯐꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯅꯣꯡꯃꯇ ꯏꯃꯥꯗꯒꯤ ꯁꯦꯜ ꯅꯤꯕꯁꯨ ꯅꯠꯇꯦ꯫ ꯀꯩꯗꯅꯣ ꯏꯃꯥꯅ ꯁꯦꯜ ꯂꯩꯇꯦꯗ ꯍꯥꯏꯔꯤꯕꯁꯤꯕꯣ?" "ꯅꯆꯤꯟꯗꯣ ꯑꯟꯈꯠꯇꯅ ꯈꯨꯝꯂꯛꯀꯅꯨ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯦꯜ ꯂꯩꯇꯦ, ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯈꯨꯝꯅꯕꯔꯣ? ꯍꯥ?" "ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯁꯤꯟꯐꯝ ꯑꯃ ꯇꯥꯍꯟꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯃꯥꯅ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯅꯆꯥꯅ ꯀꯔꯝꯅ ꯏꯃꯨꯡ ꯑꯁꯤ ꯌꯦꯡꯁꯤꯟꯒꯅꯤ?" ꯏꯅꯣꯡ ꯅꯣꯛꯇꯨꯅ "ꯍꯥ,
ꯍꯩꯔꯦꯗꯀꯣ ꯉꯥꯡꯕ ꯁꯛꯄꯗꯤ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯤꯡꯗꯣ ꯐꯣꯠꯂꯨꯁꯣ ꯋꯥꯊꯤ ꯋꯥꯔꯦꯝꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨꯝ ꯂꯩꯌꯨ ꯅꯊꯤꯕꯣꯡ ꯆꯔꯥꯗꯤ ꯍꯦꯜꯍꯟꯗꯦꯗꯅ ꯑꯩꯅ ꯏꯃꯥ ꯑꯩꯁꯤꯕꯨ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ ꯈꯔ ꯄꯤꯖꯔꯒ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯅꯆꯥ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯅꯨꯡ ꯊꯋꯥꯁꯥꯗ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯇꯣꯏꯕ ꯍꯥ ꯅꯪꯗꯤ ꯀꯔꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯍꯟꯗꯛꯇꯤ ꯄꯨꯔꯦꯜꯗꯗꯨ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯅꯨꯡ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯈꯥꯝꯂꯨꯕ ꯑꯣꯏꯔꯣꯏꯗꯕꯗ ꯅꯊꯤꯕꯣꯡ ꯂꯥꯝꯂꯀꯥꯟꯗ ꯍꯜꯂꯛꯑꯗꯕꯗꯨꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯊꯋꯥꯁꯥꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯄꯨꯡꯖꯥꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯄꯨꯔꯦꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯃꯆꯥꯅ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗꯗꯤ ꯏꯅꯨꯡ ꯑꯗꯨ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕ ꯑꯗꯨꯝ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯊꯥꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯆꯥꯕꯨ ꯊꯋꯥꯏ ꯋꯥꯅ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯉꯥꯏꯔꯕꯁꯨ ꯄꯨꯔꯦꯜꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯏꯅꯨꯡ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯌꯨꯝꯗ ꯍꯜꯂꯛꯑꯣꯒꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯗ ꯆꯠꯇꯨꯅ ꯍꯪꯂꯨꯔꯕꯁꯨ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯔꯛꯂꯝꯗꯦ ꯏꯅꯨꯡ ꯃꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯌꯥꯗ ꯌꯥꯝ ꯀꯟꯅ ꯀꯞꯂꯤ ꯂꯩꯀꯥꯏ ꯑꯍꯜ ꯈꯔꯅꯁꯨ ꯃꯥꯕꯨ ꯀꯞꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯤ ꯏꯅꯨꯡ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯇꯨꯅ ꯏꯆꯥꯗꯣ ꯅꯣꯡꯃꯗ ꯃꯅꯤꯡ ꯊꯨꯡꯖꯈꯤꯗꯕ ꯏꯆꯥꯅꯦ ꯑꯩꯅ ꯁꯣꯏꯕꯅꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗꯦ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯁꯥꯎꯖꯈꯤꯕꯅꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯑꯅꯤꯅ ꯏꯅꯨꯡꯕꯨ ꯀꯞꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯤ ꯏꯆꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯉꯥꯡ ꯃꯥꯅ ꯀꯔꯥꯏꯗꯕꯨ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯦ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯏꯈꯨꯠꯇ ꯁꯦꯜ ꯊꯣꯛꯂꯕꯁꯨ ꯏꯆꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯃꯅꯤꯡ ꯊꯨꯡꯍꯟꯈꯤꯗꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯅꯨꯡ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯁꯦꯡꯅ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯔꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯏꯅꯨꯡ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯍꯥꯟꯃꯈꯩ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯔꯨꯕꯒꯦ ꯅꯪꯅ ꯏꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯅꯆꯥ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯔꯨꯏ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥꯅ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯦ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦꯍꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯆꯥ ꯏꯃꯥꯗ ꯄꯦꯟꯗꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯤ ꯏꯃꯥ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯤ ꯏꯅꯨꯡ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯉꯝꯗ꯭ꯔꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯅꯨꯡ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ